ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯃꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗꯕꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯌꯨꯝꯗꯁꯨ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ꯫ ꯊꯕꯥꯅ "ꯍꯩ ꯂꯥꯡꯂꯦꯟ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯆꯠꯂꯣ, ꯂꯩꯀꯥꯏ ꯊꯣꯡꯕ ꯃꯈꯩ ꯀꯣꯏꯗꯨꯅ ꯌꯦꯡꯂꯨꯆꯣ꯫ ꯅꯪ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯇꯨꯝꯂꯤꯒꯦ ꯍꯥꯏꯕꯗꯣ? ꯍꯩꯃꯥ, ꯃꯤꯅ ꯉꯥꯡꯂꯤꯕ ꯀꯥꯏꯁꯤ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯅꯦ ꯃꯁꯦ꯫ ꯍꯩ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯅꯅꯥꯗꯣ ꯄꯪꯂꯕ꯭ꯔꯅꯦꯍꯦ? ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯃꯤꯅ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯍꯩ, ꯑꯍꯤꯡꯗꯗꯤ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯣ? ꯍꯥ? ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯀꯅꯥꯅ ꯇꯨꯝꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ? ꯑꯩ ꯇꯨꯝꯃꯤꯁꯤꯗꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯁꯤꯕꯣ? ꯑꯩꯅ ꯀꯩꯝ ꯍꯦꯛ ꯇꯧꯕ ꯌꯥꯗꯦ, ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ꯫ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯕ ꯊꯕꯛꯅꯣ? ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯏꯕꯦꯝꯃ, ꯑꯗꯨꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯃꯧ, ꯈꯪꯉꯕ? ꯅꯁꯥꯅ ꯈꯔ ꯅꯤꯡꯁꯤꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇꯤ ꯈꯥꯏꯅꯔꯦ꯫ ꯑꯩꯅ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯆꯒꯠ ꯉꯥꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯍꯩ, ꯅꯪꯁꯦ ꯏꯆꯥꯅꯤꯅꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯁꯣꯏꯗꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯅꯪ ꯑꯃ ꯃꯤꯅ ꯐꯅꯅꯕ ꯍꯥꯏꯕꯁꯨ ꯂꯧꯁꯤꯟꯕ ꯍꯩꯇꯦ꯫ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯗ ꯈꯨꯝꯒꯗꯕꯒꯤ ꯍꯥꯟꯅ ꯅꯌꯥꯗꯣ ꯀꯥꯊꯣꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯉꯥꯡꯂꯕꯗꯤ ꯑꯗꯨꯝ ꯈꯨꯝꯕ ꯇꯥꯕ, ꯅꯣꯏꯅ ꯉꯥꯡꯂꯒ ꯑꯩꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯌꯣ ꯍꯥꯏꯔꯣ? ꯑꯩꯁꯨ ꯃꯤꯅꯤ, ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯃꯤꯅ ꯉꯥꯡꯕ ꯈꯛ ꯇꯥꯔꯒ ꯂꯩꯅꯕ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯁꯤꯕꯣ ꯀꯅꯥꯅ ꯍꯧꯅꯒꯦꯕ? ꯍꯥ? ꯅꯃꯥ ꯑꯃꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ, ꯅꯄꯥꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ꯫ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯌꯧ ꯍꯦꯛꯇ ꯈꯨꯝꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯝꯃꯤ ꯈꯪꯉꯗꯤ ꯉꯥꯡꯉꯛꯑꯅꯨ ꯏꯃꯥ꯫ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯗ꯭ꯔꯒꯕꯨ ꯑꯩꯅ ꯈꯨꯝꯈꯤꯗ꯭ꯔꯣ? ꯑꯩꯅ ꯍꯦꯟꯅꯅꯦ ꯅꯣꯏꯒ ꯉꯥꯡꯅꯕ ꯇꯜꯂꯤ꯫ ꯉꯥꯡꯂꯛꯄꯒꯤ ꯈꯨꯝꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯀꯤꯔꯦ, ꯏꯆꯥꯅ ꯏꯅꯦꯝꯕꯣꯛ, ꯏꯃꯥ ꯑꯣꯏꯔꯦ, ꯋꯥ ꯑꯃꯒ ꯍꯥꯏꯒꯗꯕ ꯀꯤꯔꯦ꯫ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗꯅ ꯂꯥꯡꯂꯦꯟꯒꯤ ꯃꯧꯄꯥ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯪꯕꯥꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯪꯕꯥꯅꯕꯤꯅ "ꯑꯃꯨꯛ ꯂꯥꯎꯅꯈ꯭ꯔꯦ ꯅꯈꯣꯏ ꯅꯃꯥꯒ ꯅꯆꯦꯒꯁꯦ꯫ ꯄꯦꯜꯂꯦ, ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯗꯣꯏꯁꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯥꯔꯦ, ꯅꯪꯒ ꯉꯥꯡꯅꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯃꯣꯏ ꯉꯥꯡꯅꯖꯕꯅ ꯑꯗꯨꯝ ꯉꯥꯡꯅꯖꯁꯅꯨ, ꯅꯪ ꯀꯩꯁꯨ ꯌꯥꯎꯔꯨꯅꯨ꯫ ꯅꯪꯅꯗꯤ ꯑꯗꯨꯃ ꯍꯥꯏꯕ, ꯑꯩꯁꯨ ꯏꯀꯥꯏꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤ ꯐꯖꯒꯦ ꯍꯥ? ꯍꯥꯟꯅꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯏ ꯅꯆꯦꯁꯤꯅ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ꯫ ꯑꯁ ꯌꯥꯔꯦ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯔꯤꯒꯦ? ꯍꯩꯃꯥ, ꯀꯩꯕꯨ ꯈꯟꯗꯣꯔꯤꯒꯦ? ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯕꯣ ꯃꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯈꯪꯉꯝꯅꯤ꯫ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯈꯠꯅꯕꯗ꯫ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ? ꯍꯥ? ꯑꯩꯁꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ? ꯂꯩꯅꯤꯡꯗꯤꯌꯦ, ꯑꯩꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯗꯤꯌꯦ ꯅꯣꯡꯃꯇ꯫ ꯏꯁꯥꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯈꯠꯅꯕ ꯃꯌꯥꯝ ꯑꯁꯤꯗ꯫ ꯅꯪꯕꯨꯗꯤ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯍꯩꯅꯔꯝꯒꯅꯤ꯫ ꯌꯥꯔꯤꯁꯦ ꯅꯨꯄꯤ, ꯆꯥꯛꯀꯥꯗꯣ ꯊꯣꯡꯗꯅꯕ ꯑꯝꯇ ꯇꯧꯔꯨ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯊꯦꯡꯉꯤ꯫ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯍꯦꯛ ꯌꯧꯔꯛꯑꯗꯤꯅꯦ ꯅꯇꯥꯠ ꯇꯧꯗꯅ ꯊꯦꯝꯃꯛꯑꯅꯤ, ꯅꯠꯇ꯭ꯔꯒꯅ ꯈꯠꯅꯕ ꯍꯧꯕ, ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕ꯫ ꯑꯁ ꯅꯨꯄꯤ, ꯅꯪꯁꯨ ꯑꯣꯏꯗꯕꯗꯤ ꯉꯥꯡꯒꯅꯨꯗ꯫ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯄꯥꯝꯗ ꯆꯠꯂꯣ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯍꯥ? ꯁꯪꯕꯥꯅꯕꯤ ꯁꯥꯎꯅ ꯊꯣꯔꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯝꯃ ꯂꯥꯡꯂꯦꯟꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯝꯃ, ꯎꯕꯤꯗ꯭ꯔꯕꯣ? ꯂꯣꯏꯗ꯭ꯔꯤꯕꯒꯤꯅꯦ꯫ ꯊꯣꯡꯉꯤꯁꯦ ꯂꯣꯏꯔꯗꯤ ꯊꯤꯔꯒ ꯊꯥꯡꯇꯣꯛꯑꯒ ꯊꯅꯝꯃꯅꯤꯌꯦ꯫ ꯑꯦ, ꯃꯆꯤꯟꯒꯁꯦ ꯈꯨꯝꯃꯤꯅꯦ, ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯈꯨꯝ ꯂꯩꯒꯗꯕꯩ ꯃꯍꯨꯠꯇ ꯆꯥꯛꯇꯣ ꯉꯟꯅ ꯁꯠ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥ? ꯍꯣ, ꯑꯩꯁꯨ ꯉꯝꯖꯗ꯭ꯔꯦ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤꯅꯦ꯫ ꯑꯗꯨꯅ ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯥꯛꯁꯦ ꯊꯣꯡꯉꯤꯕ꯫ ꯍꯦ, ꯅꯪ ꯃꯧ ꯅꯠꯇ꯭ꯔꯣ? ꯃꯧ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯒꯗꯕ, ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯌꯥꯅꯅꯕ ꯆꯠꯀꯗꯕ, ꯈꯪꯉꯕ? ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥꯅꯒ ꯑꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ ꯏꯕꯦꯝꯃ? ꯍꯦꯔꯥ ꯏꯅꯝꯃ, ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯜꯂꯒ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯕ
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯕ ꯏꯅꯝꯃꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯆꯟꯅꯗꯗꯅ ꯍꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯩꯗꯤꯅꯦ ꯍꯜꯂꯛꯀꯦꯅ ꯍꯜꯂꯛꯏꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗ꯭ꯔꯕꯗꯣ ꯄꯥꯝꯖꯗꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯅꯨꯄꯥꯗꯒꯤ ꯆꯥꯊꯣꯛꯇꯣꯏꯒ ꯊꯛꯇꯣꯏꯒ ꯍꯌꯦꯡ ꯆꯣꯞꯄꯗꯤ ꯏꯅꯝꯃ ꯅꯇꯣꯝꯇ ꯆꯣꯞꯄꯣꯏꯅꯦ ꯇꯣꯝꯕꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯦ ꯅꯇꯨꯁꯤꯗ ꯉꯥꯡꯒꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯜꯂꯦ ꯀꯥꯏꯗꯦ ꯍꯥ ꯀꯩꯅꯣꯕ ꯍꯣ ꯅꯨꯄꯤꯅ ꯉꯝꯕ ꯇꯥꯔꯦꯗꯅ ꯅꯨꯄꯥ ꯑꯁꯨꯃꯥꯏꯅ ꯑꯎꯕ ꯃꯤꯒ ꯆꯤꯛꯑꯒꯅꯦ ꯂꯩꯗꯣꯏꯁꯦ ꯍꯤꯡꯆꯥꯕꯤꯗꯧꯅ ꯅꯪꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯏꯆꯦꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯔꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯊꯕꯛ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ ꯀꯔꯤ ꯃꯇꯨꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ ꯅꯇꯨ ꯊꯤꯔꯕꯅꯤꯅ ꯅꯆꯤꯟ ꯅꯅꯥꯎꯀꯁꯦ ꯂꯣꯏꯅ ꯀꯥꯎꯔꯦꯅꯦ ꯅꯪ ꯍꯥ ꯅꯇꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦꯕ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯕꯨ ꯑꯩꯅ ꯆꯪꯕꯤꯗ꯭ꯔꯗꯤ ꯀꯅꯥꯅ ꯆꯪꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯒꯅꯤ ꯅꯇꯨꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯕ ꯄꯥꯝꯕ ꯅꯪꯗꯤꯅꯦ ꯅꯇꯨ ꯃꯌꯨꯝꯗ ꯂꯩꯖꯈ꯭ꯔꯣ ꯋꯥꯏ ꯁꯪꯅ ꯑꯩꯈꯣꯏ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯍꯧꯔꯒꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯃꯁꯤꯗ ꯃꯌꯨꯝꯁꯤꯗ ꯀꯟꯒꯦꯗ ꯃꯁꯤ ꯀꯩꯅꯣ ꯏꯅꯝꯃ ꯉꯥꯎꯔꯕꯣ ꯃꯌꯨꯝꯗꯨꯗ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯑꯩ ꯅꯨꯄꯥꯗꯒ ꯀꯟꯒꯦ ꯇꯧꯏꯗꯨꯕꯣ ꯁꯣꯅꯣ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯑꯦ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯀꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯃꯁꯦ ꯑꯩꯒꯤ ꯏꯄꯥ ꯈꯪꯉꯦꯗꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯅꯪꯒꯤ ꯀꯩꯁꯨ ꯃꯊꯧ ꯂꯩꯇꯦ ꯑꯌꯣꯃ ꯏꯆꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯁꯤꯗꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯅꯤ ꯍꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯅ ꯀꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃꯁꯨ ꯂꯥꯡꯂꯦꯟꯗꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯤ ꯐꯩꯖꯥꯎꯅ ꯂꯥꯡꯂꯦꯟ ꯑꯁꯤ ꯍꯜꯂꯛꯄꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯩ ꯆꯠꯄꯤ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯗꯧꯔꯤ ꯂꯨꯍꯣꯡꯕꯒꯗꯣ ꯅꯪꯗꯅ ꯁꯤꯕꯅ ꯍꯥꯟꯒꯗꯕ ꯁꯨꯝ ꯃꯥꯟꯁꯜꯂꯛꯑꯦ ꯁꯤꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯖꯈꯣ ꯑꯩꯒꯤ ꯁꯅꯥ ꯋꯥꯏꯈꯤꯕꯗꯨꯃꯗꯤ ꯄꯤꯔꯝꯃꯣ ꯑꯗꯨꯒꯅꯦ ꯁꯤꯒꯦꯁꯨ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯁꯦ ꯀꯩꯝ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ ꯍꯥ ꯅꯪꯒꯤ ꯁꯅꯥ ꯑꯃ ꯑꯩꯅ ꯋꯥꯏꯔꯨꯕꯗꯨꯒꯤ ꯁꯨꯝ ꯇꯉꯥꯏ ꯐꯗꯅ ꯅꯛꯅꯕꯩ ꯋꯥꯅꯤꯅꯦ ꯈꯟꯅꯤꯡꯕ ꯈꯜꯂꯣ ꯇꯥ ꯐꯩꯖꯥꯎ ꯑꯩꯒꯤ ꯋꯥꯕꯨ ꯅꯪꯅ ꯑꯩꯁꯦ ꯂꯧꯔꯦꯗꯅ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯅꯤ ꯂꯧꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯗꯨꯒꯅꯦ ꯅꯪ ꯑꯩꯒꯤ ꯁꯅꯥꯗꯨꯗꯤ ꯁꯤꯡꯉꯝꯗꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥ ꯃꯁꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯅꯥꯗꯣ ꯂꯧꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯈꯨꯗꯣꯜ ꯇꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯊꯧ ꯅꯪꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯧꯔꯁꯨ ꯑꯩꯅ ꯀꯩꯁꯨ ꯄꯤꯒꯗꯕꯁꯨ ꯂꯩꯇ꯭ꯔꯁꯤꯕꯨ ꯀꯩꯅꯣ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯅ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯊꯧꯕ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯑꯗꯨꯝ ꯁꯤꯡꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯪꯒꯤ ꯁꯅꯥꯗꯣ ꯃꯠꯀꯦ ꯍꯥꯏꯗꯦꯗꯅ ꯏꯃꯥꯗꯣ ꯑꯅꯥꯕ ꯀꯟꯅ ꯍꯦꯟꯖꯤꯟꯗꯨꯅ ꯂꯩ ꯑꯗꯨꯗ ꯐꯔꯛ ꯇꯥ ꯇꯧꯕꯅꯦꯕ ꯀꯌꯥꯗ ꯃꯆꯤꯟꯁꯦ ꯊꯤꯔꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦ ꯃꯃꯥꯅ ꯏꯀꯥꯏꯅ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯛꯑꯦ ꯍꯥꯏꯔꯝꯃꯤꯕ ꯃꯥꯅ ꯑꯩꯅꯅꯦ ꯇꯞ ꯇꯥꯈꯩ ꯈꯠꯅꯗꯣꯏꯅꯤ ꯌꯦꯡꯉꯨ ꯈꯠꯅꯔꯨꯔꯒ ꯑꯩꯒꯤ ꯏꯄꯣꯠꯇꯣ ꯃꯥꯡꯗꯤ ꯈꯟꯕꯒꯤ ꯈꯥꯡꯕꯅꯤꯀꯣ ꯅꯪ ꯇꯥ ꯐꯩꯖꯥꯎ ꯅꯣꯏ ꯅꯃꯥꯗꯣ ꯅꯥꯒꯦꯔꯥ ꯁꯤꯒꯦꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯁꯤꯡꯐꯝ ꯊꯣꯛꯄ ꯁꯤꯡꯉꯛꯑꯣ ꯅꯪꯅ ꯌꯥꯝ ꯐꯖꯩ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯅ ꯌꯦꯡꯁꯤꯟꯅꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯂꯥꯡꯂꯦꯟ ꯑꯩꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯣꯠꯈꯤꯕ ꯌꯥꯏꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯗꯤ ꯅꯨꯃꯤꯠꯇꯣ ꯁꯦꯜ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯌꯨꯝꯒꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯀꯅꯤ ꯇꯥ ꯐꯩꯖꯥꯎ ꯅꯪ ꯂꯥꯡꯂꯦꯟ ꯏꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏꯌꯦꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯤꯇ ꯁꯥꯒꯦ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯉꯥꯏꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅꯣ ꯍꯥ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯣꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤꯒꯗꯤ ꯑꯝꯇ ꯊꯣꯔꯛꯇꯦ ꯇꯥ ꯐꯩꯖꯥꯎ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯇꯨꯡ ꯂꯥꯛꯄꯗ ꯑꯩꯒꯤ ꯁꯅꯥꯗꯣ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯩ ꯆꯪꯉꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯈꯤꯁꯦꯕ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯈꯤꯁꯦ ꯍꯥꯏꯅꯣ ꯇꯥ ꯐꯩꯖꯥꯎ ꯅꯪ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯈꯤꯇ ꯄꯨꯍꯧꯒꯦꯗꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯗꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯃꯅꯥ ꯑꯝꯇꯁꯨ ꯁꯨꯗꯦ
ꯑꯗꯨꯒ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯇꯥ ꯐꯩꯖꯥꯎꯒꯤ ꯌꯥꯎꯔꯗꯤ ꯈꯔ ꯄꯤꯔꯝꯃꯨ ꯑꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯖꯜꯂꯛꯏꯅꯦ ꯉꯁꯤꯁꯨ ꯂꯥꯡꯂꯦꯟ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯒ ꯈꯠꯅꯔꯤ ꯍꯩ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯅꯋꯥ ꯅꯥꯏꯔꯒ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯜ ꯂꯩꯔꯕ꯭ꯔꯅꯦ ꯍꯥ ꯍꯜꯂꯛꯅꯤꯡꯉꯦ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯄꯥꯟꯅꯔꯤꯅꯣ ꯍꯣ ꯑꯩꯈꯣꯏꯗ ꯆꯪꯕꯤꯔꯛꯀꯅꯣ ꯏꯆꯥ ꯏꯃꯧꯗ ꯍꯟꯆꯛ ꯉꯆꯛ ꯁꯥꯕꯤꯅꯣ ꯅꯪꯅ ꯍꯦꯛ ꯆꯪꯉꯛꯑꯝꯃꯕ ꯏꯃꯨꯡꯁꯦ ꯃꯍꯤ ꯑꯗꯨꯝ ꯂꯥꯡꯉꯦ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛ ꯐꯠꯇꯗꯨꯅ ꯅꯪꯒꯤ ꯄꯥꯎꯗꯣ ꯑꯩꯉꯣꯟꯗ ꯇꯝꯖꯔꯛꯄ ꯅꯃꯧꯗ ꯉꯥꯡꯒꯤꯗꯤ ꯍꯥꯏꯗꯦꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅꯒ ꯉꯥꯡꯂꯗꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯍꯣ ꯏꯃꯧꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦꯍꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯀꯛ ꯀꯛ ꯇꯧꯕꯗ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯅꯔꯝꯆꯠꯇꯨꯅ ꯃꯧꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯣꯏꯔꯝꯅꯤ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯑꯣꯟꯊꯣꯛꯅꯁꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯖꯗꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯤꯕꯨ ꯀꯤꯔꯦ ꯏꯅꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯇꯥꯖꯅꯤꯡꯗꯦ ꯏꯃꯥ ꯅꯆꯥꯅꯨꯄꯤꯗꯣ ꯁꯣꯔꯣꯛꯇ ꯃꯤ ꯑꯃꯨꯛ ꯈꯠꯅꯔ ꯃꯥꯜꯂꯦ ꯃꯈꯣꯟꯁꯦ ꯇꯥꯗ꯭ꯔꯣ ꯑꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯕ ꯏꯃꯥ ꯃꯁꯦ ꯏꯃꯥꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯈꯔ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯏꯀꯥꯏꯃꯤꯟꯅꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯃꯁꯨ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯂꯤꯕꯗꯣ ꯅꯪꯁꯨ ꯅꯅꯥꯗꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯉꯥꯡꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯗꯨꯗ ꯉꯥꯡꯍꯧꯗꯕ ꯍꯅꯨꯔꯒ ꯉꯥꯡꯉꯗꯤ ꯀꯅꯥꯅ ꯂꯧꯗꯣꯏꯕ ꯅꯪ ꯑꯃꯨꯛ ꯑꯣꯏꯔꯣꯅꯦ ꯏꯃꯥꯁꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅꯦ ꯈꯣꯏꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯅꯤꯡꯕꯅꯤ ꯍꯩ ꯂꯥꯡꯂꯦꯟ ꯅꯪ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯀꯅꯥꯒ ꯈꯠꯅꯔꯨꯏ ꯏꯃꯥ ꯃꯅꯤꯡꯒꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯈꯠꯅꯕ ꯍꯧꯔꯛꯏꯅꯤ ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯖꯥꯠꯅꯤꯀꯣ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯤꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦꯕ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯏꯃꯥ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯈꯣꯏ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯃꯅꯦꯝꯄꯣꯛꯁꯦ ꯐꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯦꯝꯄꯣꯛꯇꯣ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯁꯝ ꯐꯣꯏꯗꯠꯂꯨ ꯆꯥꯛ ꯄꯤꯖꯔꯨꯅꯨ ꯊꯨꯅ ꯁꯤꯈꯤꯅꯕ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯔꯛꯏꯅꯦ ꯍꯥꯏꯕ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯃꯧ ꯑꯗꯨꯗ ꯏꯟꯁꯤꯜꯂꯒ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯐꯨꯔꯛꯇ꯭ꯔꯤꯕ ꯑꯩꯅ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯅꯔꯨ ꯑꯗꯨ ꯀꯣꯛꯊꯣꯛꯂꯒ ꯊꯥꯈꯤꯒꯗꯕꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧ ꯁꯥꯏꯅꯣ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯇꯥꯅꯤꯡꯗꯦ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯏꯀꯥꯏꯕꯒꯗꯨ ꯈꯪꯉꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯅ ꯀꯩꯁꯨ ꯈꯟꯕꯤꯌꯣ ꯍꯥꯏꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯑꯆꯧꯅ ꯏꯄꯥꯒꯤ ꯇꯣꯝꯕ ꯅꯪꯕꯨ ꯏꯃꯧꯗꯣ ꯀꯧꯁꯤꯜꯂꯨꯔꯣꯅꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯁꯤꯁꯨ ꯐꯖꯕ ꯅꯠꯇꯦ ꯏꯄꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯆꯥꯁꯦ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯍꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡ ꯑꯗꯨ ꯑꯣꯏꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯕꯥꯕꯥ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯔꯣꯏ ꯈꯜꯂꯦꯗ ꯃꯃꯥ ꯅꯪ ꯉꯥꯏꯈꯣꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯅ ꯑꯄꯥꯝꯕꯗ ꯇꯧꯕ ꯌꯥꯕ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯅꯕ ꯑꯄꯥꯝꯕ ꯑꯗꯣ ꯇꯧꯒꯗꯕꯅꯤ ꯍꯣ ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯕꯁꯨ ꯑꯩꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯍꯦ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯆꯍꯤ 2 ꯍꯦꯟꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯐꯅ ꯂꯥꯟꯒꯦꯔ ꯆꯨꯝꯒꯦꯔ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯧꯕ ꯆꯠꯄꯅ ꯆꯨꯝꯃꯤ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯀꯧꯕ ꯆꯠꯄꯗꯨꯗꯅꯦ ꯑꯃꯨꯛ ꯀꯣ ꯍꯦꯛ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤ ꯍꯅꯨꯕꯅꯣ ꯈꯪꯗꯦꯅꯦ ꯀꯥꯟ ꯆꯥꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯒꯁꯨ ꯁꯥꯔꯗꯅ ꯅꯨꯡꯁꯤꯗꯕꯅ ꯑꯗꯨꯒꯤꯅꯦ ꯃꯐꯠꯇꯨꯗꯅꯦ ꯅꯪꯅ ꯂꯤꯆꯩ ꯍꯦꯛ ꯆꯥꯔꯤꯕꯗꯣ ꯑꯩꯅꯅꯦ ꯋꯥ ꯉꯥꯡꯉꯛꯈꯤꯅꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯕꯥꯕꯥ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯒ ꯍꯟꯖꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯔꯁꯤ ꯑꯗꯨꯒ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯒ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯔꯁꯨ ꯂꯣꯏꯁꯤꯟꯅꯅꯕ ꯑꯗꯨꯒꯅꯦ
Imana ichagi nupi afaba ma hainaduna leirabani ko. Mama, nang angang machaga chap mane yam chopa khiri. Nacha se angang nati. Masagi apamba masana adum tawjasani. Ho pele. Magi apamba do pungpen pele. Aikoina haiba yadab. Magi apamba tawkhibagi natro. Ngasi aikoina sumaina leirise. Makhatana magi apamba ga tawhanba yaba nate. Achawna as nanga ngangna bana hena tanjakre da ai tho eko. Nang na yado kongon kaba makhai ngang hor. Somda langlen ngasi so mopaga amu khatnari. Ima kainu ba khoi chene aingonda koitan tanaraga ngangli sibo aine phagi dagi sum sarokani ko. Ho saugera sauroira phunagera hatoknagera noina thokpa khadar. Aingonda hairani ima amana ngangli haibagi iwasu loba nate. Tawro noina thokpa tawro. He angang aina ngangli base nangi nawong dunani. No ngambadagi numitaba phawba bak hek chattabaga imungda suru nupi manakta adum kari thoina tawja saino. Iche aina imungda leiba phawdi panabirakano. Aina nongmada ichena lekaida miwangang chapada panakhibro. Nangna panadrasu natu haising bisina panaini bungo. Sakta amangna kari thoina bu tawjarino. Iche aigi mitadine iche dagi aigi nupina hena phajai. Imagi mitadi ai khangdeko. Asigi magi matu kangkat basidaneba aina pranse prok chaise. Kainu iche aigi nupi se aina mi changbidredi nang changbiga hairo. Kai hainu khangdini. Ase parasu phatrasu nungsigraba hek pokliba mama mapadu thado amaga aigi damakta yumsida laiba sidabu aina mi changbidredi ai hayeng siraga laire paktane laina gamta changhalaroi. Tading de he nupi nangamba nangi nupi nangambagi wado ngangakan namai doi kaiba khang lekai sina nangbu nupi nangamba hainari do namai doi kai dro. Ije zu lekai sina ngangna batali machilam nakali onjana batali na hainari do ikai dro. Aisune nangi na nauni na sui ikai bidi ikai ro ye nangdi hawdong na yolapani na is matuga se wahaning dadana aibu chak thongo kai matu sina nai khangde na de khangde thabak to batandana nasinaribra. As ije adudi hainuda nangsu numi khudingi thabak singa se aigi nupina loina tawriba natro. Ngasi khak masangamdi ije na chak thongbiyo haibase basibu ije na khalibasibu langa torpuga chap manakhrene ma mau natro. Nagena naroida mana ngamna na ba adum thongo hayo. Ije su ibai hoida bau oira leiringaida narasu chak adum thongakpra. Ho adune minai gi thaba haise akhoidine migi mayumda minai oiba talle haidana halaibase nangi nupi sisu ne talladi hankhrayo. Inama nang nanga saidagi ngangliba mayamda ai tagi yauna taribani nate inamana aikhoi dei nausibu asuk yamna khaina haningli sibu karigino. O nangdi nasanaraga migi machin mana wangang base huralaga lumaga tariba oire. Karigi huralaga taruni kwang manba khonjela duna nakong maya sida khongduna leiraga kamaina taroi torige. He nangna kwa kaina haido kanadano ha aina kwa haise kwa ka khonjel manaba mida khangbirabro. Masi miyam usidene mase masi masamse phoidatke masi chungsinkrene ije ainu pido masam phoirno ko makok chi ena ngasai dagi hawgatribani ije thadose sangbanabi na kaya da kanu phoiribano base aisu phoigi nungaibra nang nungaibra yeng aise pharadi yamna phabani phatrabadi yamna phattabani aise sangbanabi ne haibase khanguni he aina natuda phubadi nangna engoda khamine natu sida egoda samphoibadi nang khamdine ha as ije aidi pele he pele ko he tongambi nupa phabi upasida nangna phaduna namduna leisilaktan ngasidi aikhoigi imung ase kairabani inamani migi imung thukairidi aidi inamadongna inempokta makhori mete iwadasu mona nongmata namjade adunane aigi nupana aibu luna tawbirise. He angang nang kari khangadana ha nana kari khangadana ngangi no ba aina hanubi aduda makhori metli tudine mana aigi koksida khabaina thomini khangaba aduga machanu ba aduda makhori metli tuna mamagi michang yamna changbagi adugane nangi no ba sidi matugi michang da changaga leibema. Ho aikhoi sine laibok phabi haibado iwa ipuroi bagi mangna takna basu
ꯈꯠꯅ ꯆꯩꯅꯅꯕ ꯃꯤꯅ ꯉꯥꯡꯅꯅꯕꯁꯨ ꯇꯧꯖꯗꯦ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯈꯪꯉꯕꯣ ꯊꯕꯥꯁꯨ ꯁꯥꯎꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯏꯆꯦ ꯀꯥꯏꯗ ꯊꯣꯔꯛꯏꯅꯣ ꯍꯩꯃꯥ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯤꯕ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯏꯅꯦ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯔꯥꯡꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯁꯪ ꯑꯗꯣ ꯑꯗꯨꯗ ꯂꯩꯕ ꯉꯥꯁꯤꯡ ꯑꯗꯨ ꯁꯤꯠꯂꯦ ꯑꯗꯨꯗ ꯏꯆꯦꯒꯤ ꯉꯥ ꯈꯔꯁꯨ ꯄꯤꯔꯨꯒꯦꯅ ꯂꯥꯛꯏꯅꯦ ꯊꯣꯏꯕꯤ ꯏꯆꯦꯒ ꯂꯝꯄꯥꯛ ꯃꯆꯤꯁꯤꯗ ꯉꯥꯛꯇ ꯐꯝꯈꯤꯁꯤ ꯌꯨꯝꯗꯅꯦ ꯂꯥꯟ ꯇꯧꯅꯍꯧꯔꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨꯅ ꯋꯥꯔꯤꯒ ꯁꯥꯐꯝ ꯈꯪꯉꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯂꯥꯡꯂꯦꯟꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯇꯧꯔꯤꯕꯣ ꯍꯣꯏ ꯕꯦꯝꯃ ꯍꯥꯟꯅꯗꯒꯤ ꯍꯦꯟꯕꯨ ꯍꯦꯟꯖꯤꯜꯂꯦ ꯈꯪꯗꯦ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯒ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯥꯅꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ ꯑꯗꯣ मागी नुपा मयुमदुना कैमता हाइरक्त्रबो हाइरक्त्रेदा नोय अखोइदा थोकपो ओइरमलबसु अखोइना हंजलगा कैबो हाइरुनी मागी मवोंगसे कनामतना तिना लोइनबा पामगदबा नतेनि हे इचे अइ लाक्लिङैसिदा वारि अमुक्ता निंथिना सारमगे अइ ngasiदिने अहिंग इचेगिसिदा अहिंग लेख्रगे अदुगा कैकैनो हाइबदो खननबा अदो नंबु युमलमदगा चलुब्रो कुइरेदा अइदि चटखिदब ताजौदो नहा नोंगसु लंबीदा थेंगे सुग्लाक लाक्ते हाइदना याम साउना nganglame इचे फना हाइजबगी वानी इमागा बाबागा लेरिङे मतमददि अहाउबा मचाबदा मखोइ करि चारमगनि खनबदा योटपा ngamde नुमित खुदिंगी इपा माइगैदा येंगबदा ngakasi नारिबन अदुबो हौजिक्ति इमा पाबा हेक लेखिदबदगी चनिंगबगा मता पोक्त्रे मानी युम हेक चंगबदा इमागा पाबगना लेरमदबसे इहांग हांग अदुना अखोइसु नुंगाइते खंगदेदा इचे निंगोमा पोक्से याम नुसी पिकलिगैदा चाक पुखम अमतदा चामिनरकपा इचिलिना अमदि इमा इपा लेसा मपुंग फारकलबा मतमददि अमता लेमिनबा फंगदे चटनबिनी हाइदुना सागै अममम लोइना होंगनखि अदुना अइगे यिंगमननबा होटनरकपदा लोइना लाथोकनरकपनि फरेसे अदुदि अखोइ अनिसु चंगननबा तौरसिला अइसुने अइना ngangbसु तादे मखोइना थोपा पखत खने अदुदा तंदुना थोराबनि लाओ चंगसे असमना मचे मनाव अनिदो वारी सानादुना चंगलक्लमे सोमदा लांगलेनगा तोंबगा खनबा अदुसु तोक्तुना लेरमे इमा ngसाइदगी काइदा मुक चलुइनो अइना सोमदा थीबदा सिदोरे है नंगबु नंदोमचा लाइसे उद्रो ए इदोमचा उहौद्रे अदो इदोमचा काइ चलुबनो इचासिंग उदबा कुइरे हाइदुना लाक्लिबनिने अदो तोंबगा इमौगदी कदाइ चख्रे मोइ कादा लेरमगनिये हे कौनद्रिखै का मनुंगसिदने सुरु लेरगा अदुमने लेदुइसे मसिने हे ngangbसिम अदुम हाइना nganगनुने नंगबो इदोमचा मवोंगसे नुसिदबा ngसाइदगिने मतगे हलैंगोंदा मतै मनाव चंगदुना चारिसे है चिंथिबी पाउ तंबा यामना हाइगन तमगे हाइरबनि नंगना तौबसिंग अदुसु लोइना तमुने अदुदि नते मीना तौरक्पा खक्ता माना तमदुरिसे तो उरेदना इदोमचा इमुंगसिदा मखोइ गय अमा मिचंग अदुगा आइबुना मतम चुपद अदुम तोंगाने ताहानदुइसे है तोंगाना ताहानबगी वा नतेने नवोंगदुनिने ना हाइरिसे नोंगमता थबक अमता तौनि खंगबा नते मौ अदुनाने ngangeरा सक्केरा लोइना होटनरिबा ngakतनि अदुमना मखोइ नुमिदांग अदो हराव हराव थोइबिना पुरकपा nga अदु थोंगदुना चामिनरमे थोइबिना लांगलेन तुमलब्रो थोरौ लाउनि नंगबो इदोमचागा वारि सासे तारि इदोमचा कैदौरगे फमुंगोनबसिदा तुम्बमता याद्रबो मपानदा फमदुना लेरिसिबो अदुगी नतेदा इदोमचासे इचागा वारि खरा सुम सानिंगबो अदुगिनि कै हाइगे इदोमचा नंगबु नंगी नुपा मयुम मदुदा चटननबा तौने सुमाइना सुम लेबनदि यारोइने कदाइ देनो इदोमचा आइने मोइ मयुमदुदा सुंगले लेनिंदे ममानेना मीना थबा अमता तौबा यादे चगत हे ngangaga नुसिदबना लांगलेन अहल हाइबसिदि अदु ngakतनि ममा मपा ओइबसिंना मचा ममुबु फहनिंगबा हाइबसिदि हौना सानि अदुना nganglibani नखोइबु नुसिददुना सोइरसनु मांगनसनु हाइदुना nganगबा नतेना अस खंगदे इदोमचा अखोइ तोंबा होइदिने मधुदगा वामदा हाइबा याबा नते मधुगी मिचंग चंगलिबा अदुगा
ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤꯅꯦ ꯃꯃꯥ ꯍꯦꯛ ꯄꯟꯕꯒ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯆꯥꯁꯤꯅꯤꯅꯦꯍꯦ ꯑꯐꯕ ꯃꯆꯥ ꯍꯥꯏꯔꯤꯕꯁꯦ ꯊꯣꯏꯕꯗꯣ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯍꯣꯠꯅꯕ ꯀꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯅ ꯍꯦꯛ ꯂꯤꯆꯩ ꯆꯥꯔꯤꯕꯗꯣ ꯏꯟꯗꯣꯝꯆꯥ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗꯨꯝꯅ ꯍꯦꯛꯇꯁꯨ ꯈꯟꯗꯣꯛꯀꯅꯨꯅꯦꯍꯦ ꯌꯦꯡꯉꯣꯏ ꯏꯟꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯥ ꯁꯥꯊꯤꯕꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ ꯅꯨꯄꯥꯗꯨꯅ ꯐꯨꯒꯜꯂꯦ ꯆꯩꯒꯜꯂꯦ ꯉꯥꯡꯒꯜꯂꯦ ꯈꯜꯂꯗꯤ ꯃꯥꯅ ꯌꯥꯅꯅꯕ ꯈꯔ ꯆꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯊꯦꯝꯃꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯏꯟꯗꯣꯝꯆꯥꯗꯤꯅꯦ ꯍꯦꯡꯋꯥꯔꯥꯏ ꯆꯨꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯗꯝ ꯗꯝ ꯐꯨꯕ ꯑꯃꯨꯛꯁꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤꯅꯦ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯕꯨ ꯄꯥꯝꯕꯩ ꯋꯥꯅꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤꯅꯦ ꯇꯥꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯐꯨꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯀꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯂꯥꯡꯂꯦꯟ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯊꯨꯕꯗ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧ ꯏꯆꯦꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯅꯪꯒꯤ ꯅꯥꯈꯩ ꯁꯦꯡꯕ ꯑꯃ ꯈꯪꯂꯕꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯗꯣꯏꯅꯤ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯑꯗꯨꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯪꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯒꯗꯕꯅꯤ ꯂꯥꯡꯂꯦꯟ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯏꯃꯪ ꯑꯅꯤ ꯁꯨꯍꯩꯗꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯪꯁꯨ ꯏꯆꯥꯅꯤ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯏꯆꯥꯗꯁꯨ ꯇꯧꯍꯟꯅꯤꯡꯉꯦꯗꯣ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯃꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯟꯗꯣꯝꯆꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯛꯄꯗꯤ ꯇꯧꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯕꯤꯅꯥꯅ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯅꯝꯃ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯀꯥꯏ ꯆꯠꯄꯒ ꯂꯥꯏꯔꯤ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯔꯤ ꯄꯥꯎꯅꯣ ꯏꯅꯝꯃ ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦ ꯑꯩꯗꯣ ꯅꯍꯥꯟ ꯏꯄꯥꯝꯗ ꯆꯠꯂꯨꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯗꯣ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅꯦ ꯍꯥ ꯃꯥꯕꯣ ꯀꯔꯝ ꯀꯥꯟꯗ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯞꯇꯥ ꯑꯃꯅꯤꯗ ꯉꯥꯏꯔꯤꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯒ ꯂꯣꯏꯁꯤꯟꯅꯔꯕꯣ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯕꯕ ꯏꯅꯝꯃ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦꯗ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯊꯣꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯈꯣꯏꯁꯨ ꯅꯇꯩ ꯅꯅꯥꯎ ꯑꯣꯏꯔꯒ ꯅꯔꯤꯟ ꯈꯥꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯛꯅ ꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯣꯛ ꯍꯟꯖꯤꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯏꯅꯝꯃ ꯃꯥꯅ ꯈꯥꯕꯗꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯐꯠꯂꯨꯗꯕꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯧꯅ ꯋꯥꯔꯧꯈꯤꯕꯅꯤ ꯃꯁꯤꯗ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯩ ꯑꯃ ꯆꯪꯂꯨꯕꯗꯒꯤ ꯂꯩꯈꯥ ꯇꯥꯔꯨꯔꯕ ꯏꯃꯨꯡ ꯑꯗꯣ ꯉꯁꯤꯗꯤ ꯏꯅꯥꯎ ꯑꯗꯣ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯏꯅꯝꯃ ꯐꯔꯦ ꯐꯔꯦ ꯅꯪꯁꯨꯅꯦ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯅꯪꯅ ꯐꯅ ꯐꯠꯇꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯨꯔꯕꯁꯨ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨꯗꯤ ꯅꯁꯥꯅ ꯈꯪꯖꯔꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯅ ꯅꯪꯒꯤꯁꯨꯅꯦ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯡꯂꯦꯟ ꯊꯤꯡꯕ ꯉꯝꯗꯕ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯍꯦ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯉꯥ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯒ ꯀꯞꯇꯨꯅ ꯍꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯒꯦ ꯃꯥ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥ ꯍꯣꯏ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯪꯒꯤ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯀꯗꯧꯔꯦ ꯍꯥꯏꯅ ꯀꯞꯂꯤꯕꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯏꯆꯥꯒꯤ ꯅꯥꯈꯩ ꯁꯦꯡꯕ ꯑꯃ ꯈꯪꯕꯗꯨꯅꯤ ꯌꯦꯡꯉꯣꯏ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯑꯣꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯏꯃꯥꯁꯨ ꯅꯄꯨ ꯅꯕꯣꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯁꯦꯁꯦ ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ ꯂꯥꯡꯂꯦꯟꯗꯣ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗꯅ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯍꯥ ꯊꯣꯏꯕꯕꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ
ꯏꯃꯥ, ꯅꯆꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯈꯟꯊꯗꯕ ꯋꯥꯈꯜꯅ ꯏꯅꯦꯝ ꯏꯀꯨꯗ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯀꯌꯥ ꯆꯠꯈꯤꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯦ ꯏꯃꯥ꯫ ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯏꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝꯗꯤ ꯇꯥꯛꯄꯤꯕꯅꯤꯀꯣ, ꯑꯗꯨꯅ ꯅꯪꯅ ꯂꯧꯈꯤꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯅꯪꯁꯨ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯏꯃꯥ, ꯑꯩ ꯇꯥꯊꯣꯏꯕꯒ ꯑꯝꯇꯗꯤ ꯎꯅꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯗꯨ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯌꯥꯊꯣꯏꯕꯗꯣ, ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯁꯨꯝ ꯅꯥꯝꯃ ꯍꯥꯡꯉꯒ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯌꯥꯒꯅꯤ? ꯑꯗꯨꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯗꯨꯝ ꯊꯥꯡꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥ ꯃꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯀꯣꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫